Taruk suba IRB की पर्सनल सिंगना बटालियन की गेट सो लोनसिनख्रे ड्यूटी मनुंगदा मथौ निंगथिना तौदे हाइदुना तरुक सुबा IRB की CO ना हबिलदार अमा सस्पेंड तौखिबबु यानिंगदब फोंगदोक्तुना तरुक सुबा IRB की पर्सनल सिंगना बटालियन की गेट सो लोनसिनदुना खोंजंग चंगसिनख्रे ngasi ayuk anganbadagi taruk suba IRB की पर्सनल सिंगना कमांडेंट M अमरजीत की थवोंग यानिंगदे CO M अमरजीत पामदे हिरम अमतदा नेगोशिएशन तौरोय हाइदुना बटालियन के मेन गेट सो लोनसिनबगा लोइनना CO बटालियन दा चंगब यारोय हाइना ग्राउंड दा खोंजंग चंगसिनखे मणिपुर पुलिस डिपार्टमेंट की एडिशनल DGP काइलुन IGP E प्रियो कुमार इम्फाल ईस्ट डिस्ट्रिक्ट पुलिस की SP जोगेश चंद्र हौबिजम याउना मकोक थोंबा ऑफिशियल सिंग लाक्तुना पर्सनल सिंग वारी सानखे वारी सानरबा मतुंगदा यानबा मगी मखादा पर्सनल सिंगना संगसिलंबा खोंजंग अदु हंदोखे करी करंबा वाफमदा यानबा पुरखिबगी हाइबा ऑफिशियल ओइबा पाउ फंगबा ngamdrabasu सोर्स सिंगदगी फंगबा पाउदा CO सिंदोकपा अमदे अनौबा CO अमा हाप्त्रिबा फाउबा लिप्ता लैबा हाइना यानखि हाइरे सोर्स अमदना CO ना तौखिबा एक्शन अदु हंदोकनरगा हेना अफबा मरी थमदुना थबक तौमिनबदा यानखिबनी हाइरे अना हजारे ना लौमी की बिल की मायोक्ता हयेंगदगी मतम कक्तना चरा हेलगने मियाम ना अनीसुबा महात्मा गांधी हाइरगा हेना खंगनरिबा अना हजारे ना महाकी पोंगनफम लमदम सु ओइरिबा महाराष्ट्र के अहमद नगर डिस्ट्रिक्ट के रेलीगान सिंधीदा लौमी सिंगे तोंगान तोंगानबा डिमांड गा मरी लेनना हयेंगदगी मतम कक्तना चरा हेलगनी हाइना लाउथोखरे महाकना महाकी तुंगिनबा सिंगदसु मागी मागी लाइफमदगे प्रोटेस्ट तौनबा तक्सिलकले मसागी चहे मरीफुगा मरी सुरबा सोशल एक्टिविस्ट असिना मखा ताना फोंदोखिबदा हौकिबा चही मरी असिदा लौमी सिंगी मरु ओइबा डिमांड कयाबु फंगनबा हाइजदुना लागले अदुबु लैंगाकना मखोइगिदमक चानबा वारेप लौबा लैत्रि हाइखे लैंगाकना लौमी सिंगी इशू कयादा नाथैदुना लागली हाइना पेंदबा फोंदोखे हौकिबा था अहुम असिदा इशू सिंग असिगा मरी लैनना प्राइम मिनिस्टर अमसुंग यूनियन एग्रीकल्चर मिनिस्टर दा मंगारक चिठी इदुना डिमांड सिंग असे खंगनख्रबसु ngasi फाउबा वारोइसिन पुथोक्तबदा पेंदबा फोंदोखे ngasi फाउबा लौमी सिंगना मखोइना पुथोक्सरिबा पोथोक सिंगी चानबा ममल फंगदना लाकपदगे सुसाइड तौरे अदुबु मखोइगिदमक सोल्यूशन पुथोकपा लैत्रि हाइखे जनवरी 15 दा न्यू दिल्ली दा थोखिबा लौमी सिंगे आंदोलनदा हिंसागी थबक याउखिबा अदुदा अवाबा फोंदोकपगा लोइनना अहिंसागी आंदोलन सथनबा अपील तौखे महाकना मखाताना फोंदोखिबदा हौखिबा चहे निफु असिदा लोकपाल मूवमेंट याउना आंदोलन कया तौबा लैख्रे मसिदा मियोइ ला कयाना सरुक याजरबसु नुंग अमा फाउबा लंगबा तौदना शांति ओइना तौखिबसे महात्मा गांधी ना ताकपीबनी हाइखे येन येरुम पुसिलकपा थिंगद्रे लैबाक असिगी मफम खरदा बर्ड फ्लू संदोरकपदगे सेक्शन थौरांग लखोटपा ओइना मणिपुर लैंगाकना सलिबा था असिगी 13 दगे येन येरुमना चिंगबा पुसिलकपदा अथिंगबा थमलंबदु ngasi लौथोखरे हिरम असिगी मतंगदा ऑर्डर अमा थोखरे एयर इंडिया अमसुंग स्पाइसजेट कार्गो फ्लाइट पुसिलकपा येनाउ मचा लिसिंग तरुक चहुम फागतुना फुमजिनख्रे एवियन इन्फ्लुएंजा बर्ड फ्लू की लाइना भारत की मफम खरद संदोरकपा थेंगनबदगे मदुदगी ngaktoknaba मणिपुर सरकार के वेटरनरी एंड एनिमल हस्बेंडरी डिपार्टमेंट ना हौखिबा जनवरी 18 दा थोखिबा ऑर्डर की मतुंग इन्ना मणिपुर की मपालमदगे स्टेट असिदा पोल्ट्री प्रोडक्ट सिंग पुसिलकपगी अथिंगबा लैरिंगै चरक्ता एयर इंडिया अमसुंग स्पाइसजेट कार्गो फ्लाइट पुसिलकपा येनाउ मचा पुन्ना लिसिंग तरुक चहुम वेटरनरी डिपार्टमेंट ना फागतुना लैबाक मनुंगदा फुमजिनख्रे ngasi ayuk pung 11 makhairom tabada consignment number 77407131 gi makhada onba kuidriba yanau macha box packet marifuga mangana SpiceJet cargo flight gi amasung ngasi numit jungba matung pung 12 makhairom tabadana Air India flight AI 713 da air waybill number 0983483194 gi makhada onbada ngairiba yanau box packet taraga tareta punna yanau लिसिंग तरुक चहुम अदु पुरखिबनी हाइरिबा यनाउ सिंग अदु मणिपुर सरकार के वेटरनरी एंड एनिमल हस्बेंडरी सर्विसेस ना तुलिहल एयरपोर्ट पुलिस स्टेशन का पुन्ना खुसम नरगा फगटखिबनी यनाउ सिंग अदु वांगोई वेटरनरी हॉस्पिटल के वेटरनरी ऑफिसर डॉक्टर यू दिलीप कुमार सिंह अमसुंग खुंबोंग वेटरनरी हॉस्पिटल के वेटरनरी ऑफिसर
Dr. T.H. Subhash Chandra Singh na witness oiduna Tulihal Airport Police Station ge OC Inspector M. Jiten na phagat khe fagat laba yanaw masa sing adu ngasi nungthil Porampata leiba Veterinary and Animal Husbandry Services ge ICDP complex manungda kom tokthokuna thadaraga leibak haijinduna hatoklaga phumjin khe school college karaktaba ozang action lownaba thorang leire mahiroi oza su masing yamna school karak nakhide COVID-19 pandemic na maram oiduna tha tara rom mahisang sing thonglo luraba matungda ngarang dagi class 9 amasung mathaki class sing class haukraba matungda ngasi education minister S Rajan na school kharada surprise visit chathakre school college ta karam daba oza singi mathakta action lokhanaba lainga ki thawang leide haina minister na phongdokre Nagaland ge Jakhama natraga Bismema khaktadagi Zuko da yagani sayo Manipur amade Nagaland gi lona bada leiriba Zuko tampakta labsing lakliba February amadagi changba yaragani adumakpu lamkoiba lakpasingna Nagaland gi Jakhama natraga Bisbema gi entry point asi khaktadagi valley asi da changba yagani atopa mafam singdagi changlakpa miyoi singi mathakta matik saba action lokhatkani haina Southern Angami Youth Organization Sayona khangalakle wafam ase ngasi Kohima da pangthokiba Sayoge executive member singe mifamga mari leinana paumi singa unabada Sayogi president Zakai Leto Sukruna phongdokhibane class 9 dagi 12 faubagi parikya gi matam leplagane sarkar na warep lokhibagi matungina SOP ngangna class 9 dagi 12 faubagi class tha asigi kuntare tagi sathaba haure class sing asigi parikya pangthoknabagi matamsu board amasung council ge mihut singa loinana mifam pangthoktuna matam leplagani absent oiba staff sing action logani haina education minister S Rajan ngase education department na pidi ba SOP ngakna mahiroi sing takpi tambibra haina hakthengna yengsinba chatkiba khongchat amada phongdokre India da fighter jet sing pinabagi ayaba US government na pikre Indian Air Force ta F-15 EX fighter jet pinabagi license ama Boeing na US government tagi fangle haina senior executive amana ngasi phongdorokle Myanmar army gi chief na akan bawahi sisinakibasi ku chatharakadra haibagi mipaiba leire Myanmar army gi chief na akan bawahi wata sisinakibasi na laibak asida ku chatharakadra haibagi mipaiba leire haina official source amana phongdokle Myanmar gi November thada pangthokiba election da Aung San Suu Kyi gi ruling oiriba National League for Democracy NLD na landslide oina mai pakhiba adu niyam naidaba thawong sing sathare haibagi allegation ama army na sathaduna laklibane ing 2015 da Myanmar gi ahanba democratic election pangthokraba matungda civilian administration na power sharing agreement ama sathaduna laklibane ing 2008 ki matamda junta na author oiba constitution na detect tawduna power sharing gi thawong asi sathaduna lakhibane laibak pokpa numita army gi spokesperson amana military bu power paisin bagi thawong sing amuk hanna satharakpada tamba ngamdaba phibam ama lei haibagi ingit pikhrabane political crisis deal tawnabagi damakta thawong asi satharakpada tamba ngamdaba phibam amada lei hairibane ngasi general min aun halaina phongdokiba wafam amada ingit pikhi army gi chief asina haikibada ing 2008 ki constitution adu mother law for all law ne maram aduna masibu ikai khumna bai base ngakna satkadabani haibagi wafam su khanghalle mahakna makhatana section warol piraduna haikibada karigumba akhanaba phibam kharada constitution revoke tawbagi tangai fadaba lakane Myanmar gi election commission dage army na demand tawrokiba wafam amada kamen asipi khibane Myanmar gi election commission na November thada pangthokiba mikhal aduge final voter list adu release tawnaba army ge maikai dagi kayarak hanna taksin khraba matungda kamen asi lakhibane adubu election commission na de final voter ge list adu release tawraktri Myanmar ge military na hairibana final voter ge list adu mikhal da niyam kaina sathakibra haibadu check tawnabagi damakta darkar oi haire laibak asida pangthokiba November thagi election aduda voter million 8.6 na namthak tawbagi thawong sing sathaki haire China na Taiwan da maning makha tamba haibase lal thokani haibani khanghan khre
China na Taiwan da maning makha tamba haibase lal thokani haibani haina Cheksil warol pinaduna khanghan khre haina official source amana phongdokre. Ngasi China gi maikaidagi khwaidagi akanba warol oina Taiwan da maning makha tambage wahan dokte lal thokpani haibani haina Cheksil warol pinaduna khanghan khre. Handak ta Taiwan ge manak nakpa maphamda China military gi akanba Cheksin thawang kangkhalakle. China gi lanmi singa sina Mirai baki maikaidagi khut thingjilakpa amade maram chadana kaihobagi thawong sing satharakpa matamda madubu thenganabagi damakta sem sabagi wafam lei haina khanghalle. China na de Taiwan bu makhoi gi territory gi manung chana leiba lamdam gi sarukni haina claim tawribane. China gi masing yamlava fighter jet amade bomber singna Taiwan gi kha nongchup thangba air defense identification zone da thangja numita paisilakhi bagi thogdok leidiba asina maram oiraga US ki maikaidagi nungnang ba pokpa hengat halle. Taiwan ge democratically oina elect tawraba government asina formal oina maning makha tamle haina lauthorok lagani haina China gi maikaidagi chetna thajaba leiribane. Taiwan ge president Tsai Ing-wen na hanjin na haikhiba wafam amada makoina hanana maning makha tamlaba leivakne. Taiwan bu Republic of China haina mingthole. Chinese People Liberation Army na handakta Taiwan Strait ta military gi oiba activities sing hengalakhibaga loinana Taiwan Strait ta oirakliba security gi phibam adugi matung inna darkar oiba action lokhotkani hairibane. Loinana national sovereignty amade security da asoi angam thoghandana ngak siangani hairibane. Taiwan Independent Force na maram chadana kaihobagi thawong sing chatharakpa amade mapan leibaktage khut thingjinbagi thawong sing chatharakpa sina maram oiraga tangai fadana military gi activity sing adu sathavani hairi. China gi lal gi jet amade bomber singna Taiwan da paisin khibagi thawong ase US aircraft carrier gi striking group amana South China Sea da changsin khiba matamga chunana thokle. US na de South China Sea da aircraft carrier gi strike group ama changsin khiba adu maru oina freedom of sea gi damakta ngak senabani hairibani. Wuna makha tana haikibada masing yamdaba miyoi khuzok kharana ithat asibu maning makha tamnaba honari. Taiwan na maning makha tamnaba honarakpa haibase mai paiduna sanabaga pangkakne masi masa matomta mai chaklaga sijagadaba thawong ama oigani haire. Taiwan na maning makha tamle haina lauthorakpa taragade sungsoi soidana lal ama thokle haibani haina China gi maikaidagi haire. SOP akaknaba changda mi punbagi athingba leitre. Leingak na amade mari leinaba loisang singna containment area oina laukthokuna thamba mafam sing natana atay mafam singda mahoksagum lining laisol sana khotnaba mahi masing tamba harau kumhai na chingba pangthokpa yaragani haire. India government ke Ministry of Home Affairs na nauna thokiba February amadagi kunganipan fauba sanagadaba guideline asigi matung inna Laibak asigi tongan ba state amade union territory singda mahogsagum thavak thoram sing pangthokpada ayaba leiragani. Adumagpo state amade union territory singge phibam adu yanglaga state lengak singna laurakpa phirep singde adumak makhatana ngakna khigadavani haire. Laibak asida haukiba tha mari asida laichat asi ayamba saruk laksinba ngamle haina lauba yare. Adumagpo mapung phana laksinba ngamnaba miyamna makhatana social distancing ngakpa khut sa toina hamba amade mark sizinabana chingba kanglon sing ngakna chatpa mathau tare. Mamangge guideline matung inna laibak asida leiriba cinema hall amade theater singda apunba seat capacity gi sada yangkhai hangdokpa yahankhiba adu capacity henna hangdokpa yanaba Ministry of Information and Broadcasting ga khanaraba tungda SOP ama nauna thoklagane. Loinana swimming pool gi oinasu hanana mi tilamba changdagi hengatna tinba yanaba Ministry of Youth Affairs ka tanaraba tungda SOP thoklagane. Masida sunatana laibak asida leidiba exhibition hall sing mapung phana salaiba yanaba Department of Commerce ka tanaraga athuba matamda SOP ama thoklagane. Loinana international flight ki oinasu Civil Aviation Ministry ka tanaraga athuba matamda phirep ama lauragane. Hairiba SOP sing ase matam gi oina miyamda khangalakani. Adumagpo state manungda sathok sasin tawba amade state lana chatpa amade pot pubada athingba leiraroi. Loinana asigumba sathok sasin tawbada tonganba permit natraga approval mathau tararoi
Adumakpu laibak asida lairiba masagi chahi 35 gi mathak comorbid condition leiba miyoi mirolibi nupising amade sahi 10 gi makhagi angangsing gi oinade laichet asibu ngakthoknaba section thaurang sing makha tana lakhut kadabani hainasu anauba guideline asina khangalakli